ꯂꯝꯗꯝ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯃꯩꯍꯧ ꯂꯥꯡꯄꯣꯛꯇꯒꯤ ꯃꯅꯤꯄꯨꯔ ꯐꯥꯏꯔ ꯁꯔꯚꯤꯁꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 34 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯄꯣꯠꯆꯩ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯐꯥꯏꯔ ꯁꯔꯚꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯂꯥꯏꯁ꯭ꯔꯝ ꯅꯕꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯔ ꯁꯔꯚꯤꯁꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯐꯥꯏꯔ ꯁꯔꯚꯤꯁꯀꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯑꯣꯕꯖꯔꯚꯦꯟꯁ ꯑꯣꯐ ꯐꯥꯏꯔ ꯁꯔꯚꯤꯁ ꯋꯤꯛ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯕꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ Manipur Fire Service na lamdam asigi miyamgi damak seva tawduna lakli makha tanasu tawkhigani. Kumjali singani ga kungamanga da Manipur Fire Service na call chahunga huputaraga mapan attain tawduna maihok langpok amadi tongan ba hiram kaya da thokpa accident sing kan mangamki maihok langpok tagi ahan ba khongthang oina mayok nabagi awareness kaya pibaga loinana maihok langpok thoktana ba awareness kaya piduna lakli haiki chahi kharagi mamanga yengnarubada kumjali singani ga kungamanga da lakpa call rate asi yamna nemlakle haiba wafam director na thamladuna fire service na pikhiba awareness adugi kanaba fangbaga loinana fire service ki mai pakpa amani haina phongdoke. Directorate of Fire Service ki makada tongan ba fire substation mga hangdok ngamkre ching amadi tampaki mafam taruk tasu fire station hangdok na ba process tawba hore. Directorate of Fire Service ki complex manung tasu fire safety awareness ki training center ama hangdok le. Loina na directorate asigi oina anaw ba equipment kaya masu hapkat ke hapkat pa ngamle haina director Nabachandra na phongdoki amaromda fire service week kamari leina na pangthoki ba layek po changdam na bada makok mathang taraba mahiroi sing da certificate kaloina na case award sing piki Mamang ki sahida ikoina fire service department response to giba masing 397 the fire code including special fire service code ko attend to adu ki mamang ki sahi khara da ikoi khara hena akoi da fire service code lai adu matam khara si ikoina awareness program kaya am pangthokpa mayam da tongan da basic training course mayam pangthokpa na maram oi kan da call rate chi khara handan ba game masi jo akoi fire service ki asauba achievement amani aina haina mayam na thamjage duga mamang ki sahida ikoina 81 crore ni matakta ekoi santonba mayung lang pukhi thoktu kaya thokhi badu da mang ta ka do mayam ki ekoi kan mo gi